Siroi Lily Festival ki paulo bachat kiba paumi sing na tongkiba Manipur State Transport bus ta thariba Manipur haiba wahai lauthokadabani natrabadi makhata na chat pa Yaroi Haina Mari Suba Mahar Regiment ki thawong yaningdaba Phongdoktuna amuko kohar MSF Poirei Laimarol amadi amovana changsillakiba khongjanggi saruk ama oina ngasi singzamaidagi lilong fawgi paringda leiriba Maira Paibi Club amadi Mahiroi singni human chin semduna khongjang changsinkre Masing yamlaba khongjang loising na saruk yaduna changsin khiba aduda Manipur gi governor na miyamda lale haijagadabani Manipur muthatnaba central lenga ki thawung yaningde Manipur muthat pa yaroi central lenga ki divided and rule policy lepu iromdom lepsaba si pokpadagi yauzarakla khoi gi hakni loilam mapu gi law armed forces special power x muthatlu haibana chingba play card kaya paiduna miyamna kholaw kaya sulauki khongjang sangsileba singna hairakpada waltabi gi thodok adugi matangda Manipur gi governor na tekchak lowgadabani Leithoktuna Chenba Yaroi Mahar Regiment ki kangbuna Manipur muthatlu haiba ngamanate Manipur haiba wahai thauna leina muthat kribadu makok thongba officers singi yathang soidana leiromgani President rule gi lengak pairiba famnaiba singna lot Leithoktuna raga sinmani maramaduna Manipur gi governor security advisor chief secretary amadi DGP gi mathakta chapchaba para ama tambigani masana yazaduna famdagi resign tawduna lale haijarabadi ngasi miyamna thamoi sokna changsiliba khongjang asi masa matomta loikhini miyamna yadaba ama tawba taragadi Manipur da miyam gi oiba chauba iho ama lakni haibasi president rule lengak pairiba amadi central lengak na khangjinba chumgani haina appeal tawrakli Sa kita utamang hagas kita mga mabay ko na ano naman ipaytay habang dati ki may magda mahangat ko ba yaroy sa mga ite hala ko tuyay ano na mahapon man ko kita ko na lale magway sa hen ka bani masamang lale hadi magda ako ba na ba ko diyan sa handoy sa mga ite ano na Governor Phon Manipur lale Manipur na Governor lale